ꯉꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯌꯦꯛꯄ ꯈꯣꯠꯄ ꯈꯔ ꯇꯧꯔꯨꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯈꯥ ꯀꯩ ꯇꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯑꯩꯁꯨ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯟꯈꯤꯒꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯅꯣꯡ ꯌꯥꯝ ꯃꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯣꯡꯖꯨ ꯊꯥꯒꯤ ꯇꯥꯏꯞꯇ ꯆꯨꯏꯌꯦ ꯅꯣꯡꯁꯦ ꯀꯟꯕ ꯅꯠꯇ꯭ꯔꯁꯨ ꯇꯝ ꯇꯝꯅ ꯆꯨꯏꯌꯦꯕ ꯅꯣꯡꯗꯤ ꯑꯗꯨꯝ ꯆꯨꯕ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯡꯗꯤ ꯑꯗꯨꯝ ꯆꯨꯕ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯅꯠꯇꯕꯤꯗ ꯏꯪꯕꯒꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ Hey This one. Which one? Yeah. Presentation ꯁꯦꯝꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯦꯛꯄꯗꯣ ꯂꯣꯏꯔꯦ ꯍꯜꯂꯛꯑꯦ ꯋꯥꯔꯦ ꯑꯩ ꯍꯣꯔꯦꯟ ꯌꯦꯛꯄꯒꯤꯗꯣ ꯊꯥꯒꯠꯄ ꯌꯥꯔꯗꯤ ꯊꯥꯒꯠꯂꯛꯀꯦ ꯌꯦꯛꯄ ꯐꯨꯜꯗꯤ ꯂꯣꯏꯗ꯭ꯔꯤ ꯈꯔ ꯌꯦꯛꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯋꯦꯠꯂꯦꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯒꯤ ꯇꯧꯕꯒꯤ